Sinduna, Imphal East DCG, Panchayat Bhavan the Pangthokiba Digital Payment System for Imphal East Thorum the Haikivani. Digitization the Queen can Kumang Soxleva, the owner can honorize corruption, corruption and the manipulation. Madu Yadana Bagi, Yamapu Poramani. I 90% it has a 10% the sometimes official things Sigi mindset Kitangama Drakali Aduna Nepinayam Toina organization Torkanda employing se Moy the Bhapta Hanba Adumagi 10% case. Ngasi launch taukiba digital payment system asina hana lamgi khazna thibada pata singbada did registration tawbada license renew tawbada amade atai atopa tax kya thibada internet banking debit credit card season aduna cashless transaction tawbada asobu khudong saba ama pi kadawri HDFC bank ka khusanarga paikhalikba venture asi POS machine taramatoi circle office taret sub registrar office ahumda thamduna digital payment servicing asigi khudong saba fangalagani Imphal East ki revenue village Chamaga Humudrani Togi Manunda revenue resurvey Tobuna Maram Oirega, computerized Todriba, village Ramanga Tadok Lamlaga, computerized Toroba, village Chamaga Yankaitereta, Hariba Kudong Sabasingasi Fangalagane. Nakalamarumda, Nasi Loans Tokiba, National Generic Document Registration System Hariba software Asi, Lamgim Malepa Amade, Lamgi Registration Tobuda Season Eragane. One Nation, One Software Gi Concept Samgat Kiva Software Asina, Lamgi Malepage Certificate Asi, Internet Ki Kutangda, Mouse Click Amada, Miamda, Fanganabasu Hanari. All Manipur Walking Journalist Union Sinduna ngasi Manipur Press Club ta Union National Lingkat ki basahi nifutaruk mapung farak pagi kumon thorom pangthokre thorom maduda Manipur gi Chief Minister N Viren Union gi President Bijoy Kaksing Tavam Editors Guild Manipur gi President Kogendra Khomdram amadi Manipur Hills Journalist Union gi President Ramkung Pamaina athoi baleng birak pasing oina saruk yakhe lamda masida lairiba pawmi singna saruk yaduna pangthokiba thorom maduda amzugi founder member singda asamba kudol piduna ikai khunaba utke loinena sahi asigi yausang kumhai manungda pangthokiba mapan suba journalist sports meet ki mana mathumse enthoke thorom maduda athoiba mithunglen gi oiba warol piraduna Chief Minister N Viren hai lamda masida lairiba pawmi singi oiba pension scheme gi senfam henganaba lengak na honaragani masigi sumathakta pawmi singna manipur gi mapanda satpa matamda manipur baban singda lainabagi khudong sabasing pinaba honagani haike Nakalamaromda Manipurda pawmi singna lawriba thodang asi yamna sawi hojik Manipurda CAB Naga Peace Talk amadi tuan be issue sing asi matam kuiman bana miyamda tangdu leita daba ohelle issue sing asi gi waroshin athuba matamda laklagani haina thajaba piki loinena hojik Manipurda mayai kaba nishana maram oiduna oirakli ba phibam asigi matangda palladuna mayai kaba nishana piriba saitheng asi pawmi singna miyamda marik chumna pawdam piduna nisa thingna bonasi mamangda lamdam asidage yu thingna bo wafum kaya khana khiba leikre Maduda Miam gi mot yengluraga USC Chana Kanglon amagi Makada legalize togduna mapanda thatokpana asumba khongthang oigadra haibadusu makatana khana kigani haiki only underground level na tab community yam manina the community kudimba magi interest loina work tong apunba mindset ama pura pangam where Manipuri na thana where India na ibasigi Makoi wakal da chang bangam do kuki gi toba naga gi toba maitai gi toba pangam gi toba gudongna the fracture society ma do koi hobli lakadana pawmi oi bodo adu paw phom gum pa ba gum yam lu boi kois kana gum ma gi interest so ki rai oi amadum bang na pawmi sing gi majority do na se Manipur thoning do thok to bane loi Lukrabi widow said, Machine, I didn't hang at the very moment, Pura she gave drugs, alcohol. And the machine mountain, I made on my day. The request of the government is a terrible total eradication. Machine, Mating Bambio.
Thorom Madugi President Oiba Warolda Amzugi President Bijoy Kaksing Tabamna Mamangi Sarkarna Press Colony Sanapgidama Piramba Lamadu Manaknakpa Sarkargi quarter de Leriva Muisina Yetleduna Signboard na Chingba to Deklamba Tengerake Masigi Matanga Lengang Minyang Changbiduna Atuba Matamda Yenariba Asiloshin Biduna Tuanba District Laktuna Barada Laiba Paumi Singi Yanglaga Mafam Masida Matik Sava Press Colony Ama Sabinava Lengake Puning Chinchin K. सरकार के ऑफिस खुदिमक्ता प्लास्टिक की पोलम सिंह सिजनदनवा पाउताक पीखरे फॉरेस्ट की जगहदा मियाम नियम की वांगदा थबक तौबसिंग थिंगनबा लेरिबा फॉरेस्ट गार्ड सिंह दा डबल बैरल सिंह पीनबा होनरगने हाइना चीफ मिनिस्टर एन वीरेन फोंदोखरे वफम सिंह असे मंत्री पुखरीदा लेबा फॉरेस्ट ऑफिस कॉम्प्लेक्स दा पांगथोकपा नेचर लर्निंग सेंटर स्टेट चंपा ऑफिस अमदी डेटा सेंटर हांगदोकपा अमदी मियाम दा खुसिनबगी थोरमदा फोंदोखिबने मणिपुर सरकार की फॉरेस्ट डिपार्टमेंट सिंधुना पांगथोकपा थोरमदुदा चीफ मिनिस्टर एन वीरेन मखा तारदुना भारत के प्राइम मिनिस्टर नरेंद्र मोदी की अनिरक सुब तामगी नुमित चामनी सुरक्पगी मनुंगचना सरकारना पाइखटपा थबकसिंग मियामदा खंगहनबा अमदी खुसिनबने ngasi tongan tongan bu department singi oina miamda खुसिनरिबा asigi mathakta makha tanasु खुसिननबा होनरि मफम मसिदा नेचर लर्निंग सेंटर अमा हांगदोकपा सिना महौसागी ओइना लेजबा रिसोर्स क्यागी मतंगदा ममुताना खंगमंगम लगनी अमरोमदा स्टेट चंपा ऑफिस अमदी डेटा सेंटर असिनसु हिरम क्यादा कानबा पीबंगम लगनी मालेमगी ओइना होंगलक्लिबा ग्लोबल वार्मिंग गे चैथेंग असि खर मखै कोकनबा होनबदा सरकार असिना ग्रीन मणिपुर मिशन हौदोकले मिशन असि माइ पाकनबा होनगनी लोइनना मियामनसु मतेंग पांगबियु अमरोमदा फॉरेस्ट की लमदा नियमगी वांगमदा पामदबा थौदोकसिंग असि थेंगनबा लेरिबा फॉरेस्ट गार्डसिंग असि मपांगल कनहनबा तंगाई फदे सरकार असिना फॉरेस्ट गार्डसिंग असिदा डबल बैरल सिंग पीनबा थौरांग तौरी यारिबा मखै उवासिंग यानथतकुमसि हाइखे Mamang the Soiram Bamaya, 70s, 1960s, 70s, like the Soi give a political blunder mistake, Rana, Manipur, division layer. Some division layer, I can't say it openly, but Madugi society, fractured society of Shema Misa, Madugi Matam, do the politically Soi given a never. Another mistake, I'm with Orgum Sevusi. And the clean, clear, transparent. Society में थमम से वो अदुगी हमको ने कोई नगसी याम कोई न वाक क्वेश्चन चेंजर इसे मी जुंग जुंग याम कोई नमित लाभ क्या हम हराओ गए वो मैं ना ऊपी बदु दा है पूब का मैं युम दा थाने सीएम ने फिर अपनी को है सिगी पोस्ट दे फॉरेस्ट की लेरिबा ऑफिशियल सिंह हम कोऑपरेटिव ओए अद ग्रीन मणिपुर मिशन सिम माइ पाबा अदोई दाडी अखोई global warming is counter to boda koi picture of the picture na Manipur na share to bodo madung hamme koi logi hai Forest Minister T.H. Syam Kumar, Consumer Affairs Food and Public Distribution Minister Karam Syam, Fisheries Minister N.K.C. Amade, Principal Chief Conservator of Forest K. Angami IFS Saruk Yaki. Forest Department ki official kasu Saruk Yaki ba thormaduda Forest Minister T.H. Syam Kumar na makha taruduna Forest area sing kan bohonabada department na lawriba thogdang asi yamna thaganingai oi tongan ba project kaya mang hankraba forest ki lamsing asi amukhana kan bohonaragani haike Chingpa Toren kan banda mating pangbiyo ngasi ekoi gi aning ba miku khragi apam bodona Manipur gi phajagraba sini phajaba mayam che heko lekon dongna phajaraba pithibgi le pa atena America gu mana paisa paira ga ngasi bota koi loktak si super power ne America si moi loktak ki samung am pona te dungi miro ke damak ta to khoi me amsina miro le khoina asium mache mache me thukai ra gadi suma phajaba Manipur gi top top phajaba se sana le pang ni jewel of khoi gi India nang sa gi hainer me amsi mang gi ni maji mating pang bi Valley de la River District Mari asi Assam Balambi da samnahana bahonaragani haina Textile Commerce and Industries and Power Minister T.H. Biswajina Phongdokre wafam singa se inkum jalisingani ga taranipan The Small, Medium and Large Power Project Kaloinana Infrastructure Development Ama Ohenduna Manipur Natana Northeast Region da Asobakana ba ama pinabagi pandam da linkhatkiba Bisnupur District ke Manungsanba Tera Urak Industrial Estate da Manipur da Sava Kanglei Khudol haina mingthonba Golden Trans Power Factory ama sangabagi thoramda ngasi phongdokhibane thoramadu da oinam SC ge MLA amadi MPCB gi and KVIB gi Chairman L. Radhakishore, MSPDCL ki Managing Director L. Priyokumar amasung Executive Director Santi Kumar su athoiba mingthulen sing oina thormadu da saruk yakhi loinana Manipur ge entrepreneur kya su thormadu da saruk yakhi Minister Biswajina makha taraduna
lamdam sida paikatpa thabak khudinge infrastructure mapang lamdagi leiri mafam sida asigumba power puthoknaba polam sarakpase lamdam sida di ahan bane masina sakholak lagade mapanda yonduna lamdam sige imung kaya thabak pina hingbangam gani society ama reform tawba haibase transformation amadi hard work sangi masida aikhoge sakhonaba lambi aikhoina semjagadabane afaba ahongba ama puraknaba honarase haike amaromda social economy fagathanaba isana angamba thakta thabak sudana pothok mafung fana puthoktuna iromdom hingbangamnaba honase sarkar haibase prajaga puna chatminagadabane ingna chingna hingnaba honase haibagolena craftsman amadi artisans singi damak makeup thokpa matam oire haike yamna entrepreneur ki lamda adu enterprising oiba silam sida du corporate ki lam sida yamna akoi leiba mapalam ki posika tairap tobire har kanda mukhoga aikhoga joint venture tawba yarana bagi port mayam ma tawbu matamda aikoi manipur ki resources sinani human resources sinani adu punamak leiba port resources sinaba matamda aikoi ki automatically transform mana choi magila Tribal Affairs and Hill Government of Manipur na non-lapsable central pull-up resources ke sentang makada chingmairong da leiba adimjati complex ta lupa crore ahumrom changna sakiba tribal working women's hostel ngasi chief minister N Virena sangaduna miyam da khusina kre thoramadu loisilakpada pawmi singna hangba wahangi pawkom pireduna chief minister N Virena hai NRC gi matang da lamdam asida leiriba miyamna mipaingai oide state asi article 371 gi makhada leiribani masigi su mathakta andak Guwahati da pangthokiba neda gi conference da union home minister Amit Shahana su article 371 da hongba leiroi haina phongdokiba leikhrabani adumoinamak border area sing da lenga ki maikaidegi akan ba section thorong lokhatuna mitop sing khangdokpigi thabak sathari haiki Home Minister Amit Shah ji ne handa ki Northeast Council ki da yam clearly neda gi mifam da yam clearly high gre madudi kari no ha ka da hanagi leiriba existing laws Nagaland da leiriba Arunachal da leiriba ILP gi dagi kano da Mizoram da leiriba loina madu even akoi Manipur gi article 371 si leiri high report me am si amata touch ta ro haramina akoi yam ka hena aikoi sidai da changakani natraga khunda gini haibi pakhaningai leite adugi mathakta tawdor si adu khanto obusing do khoi citizenship pibu yar 2014 gi December gi tarik 13 gi mamang da lai graba amadi madada claim to graba kangbu haibani adu masidai da khoi yam ka hena mi painingai oide aikoi gate jiribam mau more aduga airport adagi every police station khuding khoi madugi checking yam khona kan khalali na da main thamse Paugi Maraktan atin ba Brema Tang Luminesi. Hello Food Express na adom adom gi matam manghandana home delivery to bugi khudong chaba pijari ngasi mak housing mak adom na adom gi mobile da click ani khak nambiduna Hello Food Express ki apps asibu hapchin biu apps asigi matengna adom gi apamba chaningba chanaba makhalsing anakpa amadi arapa da leiriba Manipur gi apamba hotel singdagi mahau leina chabiu Atenba matamgi manungda apamba sanaba makalsing Hello Food Express na vijariba home delivery ki khudongchaw silogi Hello Food Express your favorite food delivery Kangla food product ti iram dong ya seng ma mahong yeng dio garlic mixer khatana tana kangla gi no food item singi mahok khangla bada ngauroi do kana bu leibe Kangla Break matung da makata pa pau pijari. Sahi asigi Marsa da sahi nauri bini pi masa amabu nupi oibigi ikai kumna bamangha na ba khona bagi maral da police custody da lairakiba wangoi laifra kom lekai digi Tayanjam Netrazid Special Judge Poksoge Court of Thokre Case ke ayona hajar pagi matungina jail da thazin kre nakalamarom da Naurem Rekha Mihat ka mari lenena mapuroi badi jamaninga si CJM Imphal West ke Court of Thokre
कोर्टना केस असगे मखा ताबा हियरिंग डिस्ट्रिक्ट एंड सेशन जज इम्फाल वेस्ट के कोर्ट था सगे कुंतरेता सथनबा खंगनख्रे The Good Karma Foundation Thangana Tangkak Naina Satarpa regular campaign Sep Loktak No Our Leg Loktak Country Haiba Banner Makada Mangarak Suboina Sandra Tourist ke Akoy Pamapam Singda Amarokai Sengokre Tormaduda Tourist Spot Asuge Akoy Badaleba Sandra Youth Club Sandra Amadi Sandra Daleba Kuntramatu Suba Assam Rifles Yauna Paksan Alam to Sit Senki Kuntramatu Suba Sandra Poski Mezerna Hogdukuna Satakiba campaign Aduda Yamlaba Plastic Polam Sing Kongat Pangam Kibagalunena Lam Koibalak Pamyamda Point Manga Yauba Pamphlet sing yenthokuna Loktak kanaba paujel sing PK ngasigi thormaduda saruk yakibasingna Loktak kan bahibasi miyam ge khuta lei haiba yauna warep manga lokhe warep sing adudi amon akai mafam sana hundoktuna mahusagi khalda akaiba piroidaba pambai puthokpa plastic ki polam sing sizinadana ba natroga recycle tawduna senthok lakna bahonaba Manipur ge sing amadi lambi ge matai singda mahisaba upal wapal pumsang sanganduna ai ngasagi khal kannaba loinana Uhai wahai marang kaina puthokuna chinjak thamipal tangdana chinjaki mapu oina bahonaba isingi isel thingduna energy lowpagi mahota nungsit nungsadage energy lownaba honaba amadi makal makha kyage tilhat hidakna chingbage masum sing isingi isel da tinkhidana pambai puthokpa yauri hairiba point manga asi miyam hupna khangminaduna thabakta onthoknaba Manipur lengana athubada thabakta onthokpada mateng pangbinabasu lengaki puning singsilakli Manipur gi tourist spot amasu oriba Sendrabu Lunana thamnapgi pandamda pakhang leisa singlupda Sendra chingi akoibada dustbin singkin bagalunena lamtu sit sengkre dustbin singkin bagi thormaduda Besnupur district ki upa adaksa T Dines Thanga part 2 gi upa pradhan Basanta Singh Thanga part 2 gi pradhan N Chandra ex pradhan TH Binarani Devi PLS ki secretary TH Indira PLS ki president O Basanta Singh Thanga ward number 1 gi member M Kunjabihari Thanga ward number 2 gi member M Sikandar Su Sarugyaki Thormaduga Mari Lenina Pakhang Leisa Singlup ki vice president L Syam Maitena Loktak Pat asigi manakta leiduna ising marang kaina phangnabasu lam koiba lakba miyasingna langthoklamba fatta hogdi mayam amadi turel kyadagi centerpa sing asina maram oiraga Loktak ki ising asi thangna chanabagi sijanabada isada lainatina kya polpa yabagi phibamda lakle maram asina ising asibu khajitang oirabasu sijanaba yanabagi damak aikhoina Loktak ta fatta hogdi langthokpagi mahutta dustbin da langthoktuna henna lu nanba lainatina chendaba khungang ama ohenbata natana taru tananba tourist spot ama oinabagi damak dustbin sing ase install tobani haina hai Loktak ki season 9 pumtharakpa patharakpa thiengbada hangoiba tasengma makti test tawduna yengma matamda khut phawba hamgano kol phawba phengano haiba ising asi aikoi khungang asidadi thaknanabagi ising amoina soktuna sizinari asigumba ising asi government gi magai thoidokna akal bamongda yengsin bidrabasu leijariba aikoi silmi sing asina aikoi ising sida tasiliba motpa sing asi lokthok laga aikoi sizinari bising asi khara khaktang oirabasu afaba romda pukalakpa yananabagi khongthangda aikoina khongthang asi lokachabani Malemgi apikpa phurup ama oibeta natana khongul fawba mutkragani haina mi painariba mitei maiteibu Bharat Samvidhan ke article 421 clause 1 gi manungda ST status ta chalhanduna ifurup iramdamasi kanmangamgani haibigi wakalonda STDCM na sangsilakliba khongjang asida the Youth Bright Star Club Sogolban Tera Sapam Lerak Nomaitham Lekaina Mapung Fana Sogoli Haina Club asigi General Secretary gi Cherola man hairkli Cherola sina makha tarakli STDCM na mitei maitei gi identity amadi isagi lambu kanjanaba paikhalakpa thabak thoram khudimakta club asina angamba pangal thona puthoktuna saruk yagani hairi Wabugai High School Wabugai gi marifumanga suba mapokumon thoram pangthopagaloinena High School Living Certificate Examination lisingani taramapanda school asigi oina mark wangna phanglakraba mahiroi singda asamba khudol piduna pungning thawatkhrai ngasi Kaksing district ke Wabugai da leiba school asigi recreation hall da pangthokiba thoram aduda athoiba mingthunglen gi oiba Kairak Wabugai gi Jila Parishad member M Jayantakumar na lusingduna miyam ni school gi nungbida highlight katuna amadi school gi firal chingkhatke Thormaduda Wabugai High School asibu hogdok piramba miyoi taret ke imung manunggi miyasingda khudol potsing piduna ikai kunaba utpagaloinena SSLC examination lisingani taramapanda school asigi oina ma khwaidagi wangna fanglakhibi mahiroi ani M Arvani amasung M Payal anida asamba khudol piduna pungning thawatke
Thorom maduda mahirosingna nat ki oiba jagoi sai amadi thang tagi thorom singchu utki. Irawat Celebration Committee ICC Manipur amadi CPI Nambol Local Council na kusam naduna ngarang Nambol Khori Lekai Youth Association Hall da Manipur Drahum doi suba Biplabi Biragi Mapokumon Thorom Pangthokre Thorom maduga mari lenena TH Banumatina Mahaki Mapur bigi Thorom Pangthokliba sing asidagi Nambol da Pangthokliba sina khwaidigi nungaiba amadi apenba phawi Mahaki Mapur baga tinaramba marup sing yarumba party sina asigumba Thorom ama sinbibigi damak thagat paphongdaluduna matungdasu sinmangambo obiyo haike Thorom maduda saruk yakiba CPI Manipur State Council ge State Secretary L Sotin Kumarna Biplabi Biragi mitam ama Imphal Bazar gi mayolda athubada soidana khilagani hainasu lauthoki Nakalamaromda Thorom maduda saruk yakiba CPI ge National Executive Member Dr. M Narana Irawatpu ningsingba oina thabum ama satharakpagi saruk ama oina Biplabi Birabu ningsingduna Thorom si pangthokpani Irawatpu September thada pokhi aduga miro taduna Burma yaukibasu September 13 dani Irawat na lingkhat lamba party asigi secretary oikiva Biplabi Birabu September 15 da pokhi aduga awana khwaidigi thengnaba thasu oibana September thabum asi party asina thabum palan oina pangthoktuna lakpani haina phongdokhe Hobi प्रजा खाजब से मांगे पड़े असेंबली के प्रजा खाजब ले इधर एमएलए मंत्री के प्रजा खाजब ले इधर से अच्छो वो हम नमनी को चुम्बक के लोग हाई को भी नुमाइंदा रहना साये पहला उन्होंने नमस्ते तो हो गया कमोई देवी उन तो किसी को खुद खाकर नहीं को प्रजा में Manipur gi tuan tuan mafam singdagi lakpa CPI gi thomi sing all Manipur nupi marup ki miyoi sing kaya su thoromdu da saruk yaduna Biplabi Bira amadi lamyan ba Irawat ki saktam da haikaleka tamki Tungan ba scheme sing Ayushman Bharat Beti Bachao Beti Padhao Posan ma amasung swasthya hi seba gi paujel puba rally amangase Chandel district headquarter da satkrai District Administration Chandel na PhD Chandel SDO Chandel CMO Chandel amasung Social Welfare Department Chandel ga puna khusam naduna satkiba miyam gi rally adu Indoor Stadium Chandel manaktagi SDO Chandel Loktongbam Leander na lamthaki Asa Anganwadi Worker Helper Singh tungan bu department gi miyoi sing yauna satkiba rally adu Zafau Bazar fauduna chalba matungda Chandel gi DC office complex ta Deputy Commissioner Chandel Krishna Kumar okhe mafam aduda SDO Chandel Loktongbam Leander na Beti Bachao Beti Padhao Gimaramda CMO Chandel Dr. Sarthani Selbamna Ayushman Bharat ki matangda Swasthya Prerak Tata Trust SBP Chandel Dearson Morong Tongtangna Posan Magi aduga PhD Chandel gi EE Saigolen Lungdimna Swasthya hi seba gi matangda wangangki Deputy Commissioner Chandel Krishna Kumar na phongdokibada government na miyam gi damak paikhaliba scheme sing miyam da ningthina khanghandrabade kana ba lobang amloi maram asina punamang na honamina duna scheme sing asige kana ba losi haikhi paugi marakthana ten ba brema tangalungjari Canback Industries की थामाबंदियन कॉलेज वेस्टर्न गेट के मायोग नबद लेबा कैन एंटरप्राइजेस शोरूम की ओपनिंग सेरेमनी लागलेबा सितंबर 19 लिसिंगनी तरागा मापनदा पांगथोक जरगनी ओपनिंग सेरेमनी असि का मरी लेना कैनबैक फोटो कॉन्टेस्ट अमसु थमजरी कॉन्टेस्ट असि अहान मना रुपा लिसिंग तरा अनि सुमना रुपा लिसिंग मंगा अदु अहम सुमना ना रुपा लिसिंग अहुम थमजरी सरुग याबनिंग बसिंगना हाइदबा नुमिन असि की पुंग मापन फावदा लेथोक बिरगलगा Canback Industries की Canback अममम पायरगा फोटो सेक्शन अमा पांगथोक जगनी हाइरिबा फोटो सी Canback Industries की Facebook पेज ता अपलोड तवरगा लाइक मसिंग ख्वाइदगी याम्बा कंटेस्टेंट दा मनासी पिजगनी Amaromda Kendra Sarkar na paikhalakliba Posan ma Beti Bachao Beti Padhao scheme amadi atai thorang sing miyam hupna khangmina bage pandamda Wangbal Gram Panchayat na sinduna ngasi Uyal Laibunggi Sanglenda awareness program ama pangthokrai Awareness program aduda khangabo Kendra ge MLA O Surja Kumar amasung Wangbal GP gi Pradhan Haisnam Manisandra Upa Pradhan Laisram Bimol amasung Hanagi Pradhan Longjam Amuzauna mathangsina athoiba mithunglen thoramapu amasung akhanaba mithunglen sing oina saruk yakhe
Thoromgi saruk ama oina Thobal City Block ta Panchayat Secretary oina thopuriba Taurangbam Subhasandrana National Nutrition Month Beti Bachao Beti Parao scheme gi matangda resource person oina wangangki. Munkatchur Project USA gi makhada laiba Sasikiran Charitable Trust na sinduna ngasi Sahi Nauriba Class 6 tagi 10 fawbi manungda lairiba nupi masasing karamna menstrual cycle hawdriba amadi hawraba matung karamna manage tawgani amadi karamna haksang taru tanana thamna bahonagani haibigi matangda awareness program ama ngarang Kasturba Gandhi Balika Vidyalaya pangthokre thoram maduga mari lenena Dr. Kelenana Sahi Naujaribi menstrual cycle hawdriba nupi singda akiba amadi pakatpa poktanaba loinana mama mapa singda akiba tawdana makhoida thengnariba awaba du phongdokpa ngamnaba amadi management karamna tawgani haibigi matangda awareness program asi pangthokpani haike trust asina amukhana chama ngapigani samagi sijanaba yaba sahi ani hena chatpa nupi masa singda yamna kanaba piba sanitary napkin sing lemne enthoki Trust asina Manipur gi manung hanjin ba mafam da lairiba nupi masa sing amadi government school sing da awareness piba amadi sanitary napkin sing lemna yanthokpagi thabak sathaki gani haike. And we have partnered with the Mooncatcher Project. It's a US-based NGO, and our program is to provide reusable, washable menstrual kits to girls so that they do not miss school. So we give our kits completely free because we have found that girls drop out of school once they start menstruation, and we want them to continue their education. Mostly girls out here in schools or colleges, we use only sanitary napkins which are not reusable, which are disposable. So we are donating the sanitary pads which are rewashable, reusable, and which is very environmental friendly. Malam gi atai mafam da pangthong bagum Thawal district sasu taratret suba World Suicide Prevention Day palan thorom ngase District Mental Health Program District Health Society Thawal na sinduna Thawal Mela Ground na pangthokre. Working together to prevent suicide haiba hiram da pangthokiba palan thorom aduda retired CMO Dr. KSS Manglem, CMO Thawal Dr. N. Jayantakumar, District Hospital Thawal gi Superintendent Dr. CH Memsa Amadi, District Health Society Thawal gi DPM CH Basantana mathangsina athoiba mithunglen thoromapu amadi akanaba mithunglen sing oina saruk yakhi. Thorom aduda Dr. A. Ranita Amadi, Dr. Robindrona resource person oina saruk yaduna wangangki. Atoiba mingtunglen gi warolda Dr. KSS Manglem na hai Samas asida thokliba masa matanta sijabagi thong asidage aikoigi marup mapang isa isusing kanna bahona bahaibasi tangai fadabani miweba amana sijana ba wakalon ama lak bahaiba asigi maram kyadage oirapa yai adumoinamak makoina sijana bagi wakal khalle haiba asi kharata oirbasu khangmangamgani asigumba wakal khalaklaba miyoi singbu afaba poktak pibiba amadi hingningbagi apamba phawonba tangai fade haike aina apamba singdo aigi imana baga I yung kay Palga, I Sara. I know the product of the Kamai out, I the people of the game of Wakanse. Asigo, Layo ikraba Arangpham Purel Singda Hekaleka Tambiki Thoram ngase Manipuri Arangpham Development and Cultural Institution Matsi na sinduna Lamsang Bazar da laiba community hall da pangthokre. Thoramga mari lenana institution asige secretary Khuraijam Girani Maitena hai. Hoziki mirona Arangpham gi sinpham asibu laina launarakle amadi khangdabana masing yang chilakle maramaduna tungi mirolda Arangpham na lauriba thodang amadi maroiba adu haurakliba nahasingda khanganaba amadi Arangpham haiba sinpham asibu kannabagi pandamda thoramasi pangthokibani Arangpham tamba haiba sinpham asi schooling ama leitabana maram oiraga sinpham asibu tamning basingda khudongsadaba kyamai unhalle Arangpham gi sinphambu matik sana haireba misak adudi thawalon bebhar khangani Hoziki Arangpham haibasi thorom khudimakta yaudaba yadraba masak ama oirakli karigumba thorom ama pangthoknaba honabada imung manunggi amadi mipung khudimakki thamoi pelhanaba Arangphamna daite loribane haiba wafung kaya phongdokki pangthokiba thorom aduge saruga moina Laren Kavi Youth Dramatic Union ge maikedege abuzam yaifaba maitaina pena saiho khudol tamki Sanalukoi Art Center ge maikedege konthokjam daina sanuna saiho isai sakki When Lalong Manipur Thangta Cultural Association Irilbungi Makedege, Thangta Amadi, Laren Kabi Youth Dramatic Union, Laren Kabi ki Party na Sanaba Drama, Loibi Napom, Su Utki. Kwakatil Bazar da Laiba, Apunba Iday Park, Mahiroi Sinpang Loop, Ems ki Mea Luisangda, Mahiroi Loop Asige,
President Roman Kumuzamgi Milyang Makada, Iram the Masigi Tangdu Laitadraba, Pibum Kea Amadi, Mahiroi Kunagi, Yaifanaba, Satarak Patabak Torum Keada, Paktok Saltona Amadi, Kumang Saushina Ems Kisintakea, Pangoda Hena, Mapangal Lanapki Pandan, the Lup Asigi, Infalis Masalushan, My Pang Hangdokrahana, Lup Asigi Cherola Manharakli. Cherola in Makatar Libadi, Masalushan Asigi Oina, Frankie Ningombamna, President, Lystrom Sivanandana, Secretary General. Milan Waikomna, Finance Secretary Lily Longzamna, Publicity and Propaganda Oina Kalle Hairi. Kangabok Kendrogi MLA O Surja Kumar, Namagi Local Area Development Fund Gi Makada, Kangabok Cherapur da Saba, waiting set among us, Honabi Matungina Sangaduna Miam the Kusina Cray. Nasigi waiting set Sangaba Adu, Saruk Ama Oina, waiting set Adugi Akoibada Kendra Sige MLA O Surja Kumarna Uzara Kasuta K. Manipur ge MLA Minister Singamadi, Miamna Thariba Usingsi Hingansi Haina, Wangu Development Committee ge Executive Member TH Dramendrana, Wangu Lamkai de Lupa Marup Tava Lambida Committee Sinda Sinduna, Lamtu Sengbagalina, Usara Singh, Makong Sengba, Amadi, Anuba Sara Singh Tabiki Toram the Fondo Cray. Toramaduda Committee Maruiba Tomika Sulaktuna Toramadu Saruyaki. Narmendrana Makataraduna, Sunu Kendri Manungsana Leba, kilometer Manga Sangba Lambi Sige, Nakanda, Lissingani Trauda, July Kunipandagi Hogduna, MLA K. Ranjit Kiminyang Makada, Committee Asiga Miango Kusanaduna Usara Lissing Manga Takibane, Sahi Kudingi Makong Sengduna, Hingna Bakana Honarakani, Masina, global warming, Lakliba Asi, Hantanbada, Kazitang Orebasu, Mating Pibangam Lagane, Manipur Miamna Tabiriba Usara Sing, Hingnaba, Sahi Ohumdi, Senabiu Haike. MLA Lamjing Makada, Miamna Tankak Kayada, Makong Sengdana Amadi, Sahi Ohumsi, Using as his Hassan, Sotanaba Samban Kadana, Yamgi, Kulang Hivatare, Mama, Mayamna sacrifice Toraga, Hinhandaba, they have a pandam de Kuna, we canna say Naraga, Nasigi Pibamsi, Yori, Segipa the nine of pigeoning with me say, Usi target Sahi Ohumdi, Sasana, Waikairagazu, Hingbagi Sangs, Wogdi, Senambazi Matotai, and Mapam Kudimakta, on urban ministers, on urban MLA sing, Mayam Yauraga, Mayam Tabi Bagi, Adon Manipurgi, who's it, Miam Natari, Uyam Sis, Hingansi. Paugi Maratan and then Babre Matangalomine. Mega Monsoon Offer. Be a lifetime subscriber of Lamjingba Times daily newspaper at ₹10,000 only. For more details, please come and visit our Lamjingba Times office at Uripok Laikurembi Laikai, Imphal West, or contact us at 8837-353352 or 9402-991-938. AIYF Manipur State Council na sinjaduna Lamyanba Luching Purel Hijam Irabot the tribute Taujaba Kunmari Suba State Level Jananeta Hizam Irawat Saitai Se Changdamnaba Pangthok Jaragan Category ani thokna khaidok junior amasung senior category Form Thajan bagi aroiba numit na 18 September 2019 Date of competition 22nd September 2019 Mafam na JN Manipur Dance Academy Imphal Competition ni sige form pam na AIYF Office Irawat Bhavan Group Mahalteng Imphal Manipuri gi sejak pising na form tang lobi duna Masida upcoming singer na saruk yabiyo aduga masigi competition si khalaliba sejak pising idi amna soba platform mo idini Manipur gi nongle inkhalak libi singna saruk yabiyo Kunmari Suba State Level Jananeta Hizam Irawat Saitai Se Changdam Nupani kaina kumai rau za atek pubi ne lishari ngai dana aduda puniga ga dahada puniga ngasi de kanong yare nung phadoksu koi pubi bedo akhoi di Sahi Kuding Lepa Laitana Pangtokuna Lakpagum, Handak Sahi Oinasu, Assam University Manipuri Students Union Sinduna. Tara Suba Manipuri Get Together Amadi, Freshers Melising Nitramapan Gitorum, Assam University the Pangtokre. Toramadu, Assam University the Laiba, Bipin Chandra Paul Seminar Hall the Pangtoke. Puna Mahiroi, Samarum Henmana Toramadu the Sarugyake. Chief guest Oina Dr. Waribam Ragumani, Haiso the Department of Manipuri Amadi, Guest of Honor Oina, Kumuzam Diren, Haiso the Department of Linguistic Amadi. All Assam Manipuri Students Union gi mahut sinduna Kabrabam Bikramjina Thormaduge Mithunglen Oina Saruyake Thormaduga Mari Lenena University asida tamba mahiroi singi maraktege Mr. Freshers Amadi Miss Freshers su khanke Aroibada University asigi mahiroi kyana cultural program haibadi jagoi isaina chingba kya thogol tamduna Thormadu mapung phana pangthokhe
Naga Council Dimapur ge Public Action Committee ne state asige leiriva check post sing da state amadi non state organization sing na ain kaina manpuba gari sing ge tax loriba sing asige mathakta meeting changlagani haikre hiram asige matang da Public Action Committee PAC na Nagaland ge Governor amadi Chief Minister da wakacherol pisin khraba matung state asige leiriva check get sing da unauthorized oiba mawng da kanagumba khara natraga organization sing na tax khulumba sing gi mathakta Nagaland government na meeting changba hukre Karigumba makhatana satharak labadi ayan gi matungina lokhatpam thokpa thabak lokhalagani aduga ayan gi wangmada tax khongot palai rabadi state sarkar da khangalakna basu khangan khre Nagaland gi chief secretary na thadokpa cherol amada Nagaland sarkar na sinaba department kharana sarkar na lepa changda tax natraga royalty loba natana atopa myoi natraga organization amatana tax khongot pagi ayaba piba leite hairi Panbayabadi Wakachero Laduda Dimapur Faudana Chaliba Manpuba Gari Sing Asida escort piba amadi check posting the security personnel sing deployed to bio high wafam sing yauri Nakalamurom da Nagaland Voluntary Consumer Organization amadi Kohima District Truck Owners and Drivers Union na PSC na ain kaina tax loriba sing mayokta sangsilakliba khongthang asida mafung fana sokat khre hairi Jammu amadi Kashmir ge Punch district ke line of control LOC area da leiriba khulsing amadi forward posting da Pakistan ke lanmi singna ngarang midang motor cell kya kapsilapagi thodokta army jawan kya asopan nangkhre haina official gi report amana phongdorakle ngarang midang pung 12 makharum tarkpa doida LOC da mathok tawriba army personnel singi mathakta motor cell kya Pakistan gi maikidagi kapsilakhe maduda mathok tawriba army personnel singadu asopan nangkhibani Nakal Moromda sahi asigi manungda Pakistan ceasefire gi chana kanglon thugaiduna nomai kapsilapagi thodok lisingani ge yankhai hena chatharpada miyoi kunithoi sire haina India government phongdokre hiram asigi matangda Ministry of External Affairs ge spokesperson amana hai hoki ba sahi lisingani ahumda lauthoki ba ceasefire ngakna chanaba Pakistan da kayarak hana khangan khrabasu ngasi fawba thabak to onthorpa leitre United Nations ki mifam da Pakistan na Kashmir gi wafam pukhalakpaga loinana India bu miyoi bagi hak khongaw nei haina maral sirakhraba matungda ministry na wafam asi phongdorkhibani line of control LOC amasung international border da ceasefire thugai bagi thong toina chatharakbana ngamkhai paringda khundariba khunjasing mi paiba pokalle masida India gi maikaidagi yariba makai khut handanaba honaduna lakli hariduna ngamkhai wangmadagi nongmai kapsilakba amadi terrorist thajilakpagi thong leptana chatharaklabadi yonlanaba leibak anigi marakta pamnaba thokdok tholpa yai haikhe Prime Minister Narendra Modi amasung US ki President Donald Trump anina Houston da September 23 da pangthokadaba diaspora event punna saruk yaragani hairi panbeyabadi lusingba anina joina takrava Indian sing unabagi thoramadu da punna saruk yagani yaroi haibigi matangda chap chaba ama khangba ngamdana leirakpani miyoi lising cha kana saruk yagadoriba meeting aduda President Donald Trump su wangangadori malemgi khwaidigi chawba democracy satpa leibak US amadi India anigi marakta asigumba thoram asina leibak anigi marakta partnership ki mari fagat hanabagi asoba khudong saba ama pibita natana energy amasung lalon itiki mari hena fagat hanabagi lambi puthokpada khudong saba ama piragani haina press secretary na phongdokhe miyoi lising yankai henbana Houston ge NRG stadium da pangthokadaba thoram aduda saruk yanaba hanana register tawkhre hairi Hojek muk sana bagi pau pangbigani All Jiribam Sports Association AJS Jiribam Sinduna Jiribam Higher Secondary School gi playground da August ki tang kuntra dagi team 13 ne saruk yaduna sa tharakliba 33 suba Sandam Inungambi Memorial Mini Boys Under 13 Football League Tournament lising ni 38 ngasi sanakiba taruk suba quarter final league round match da NYC Namdailongna PSC Kalinagar bu Panjel Mari amada maitiba pikre ayeng PFC Faitol ga BBA Soto Bekra ga sanaragani District Football Association DFA Thawal Sinduna Thasigi Nipandagi Horaga Chawema Higher Secondary Playground da Sathariba Second and Third Division Football League Tournament lising ni 38 ginga sanakiba match da City YC Hairok amasung NYPC Thawal Ningombam draw oikre punna team nipana group ani thona khaidolaga sanariba Third Division ge tournament ki ngasigi match da CTC amadi NYPC goal amamada chanaduna draw oike Tournament asigi makha taba match hangsit tang 19 da sanaragani numit asigi ahanba ground gi match da CTC Hairok amasung Refa Laisang Them aduga ani suba ground gi match dana NYPC Thawal Ningombam amasung UMFC Moijing na sanaragani
Indian Pancake Slash Federation ge chaliba sahi lising ani tarama pandage lising ani kun humdai fawgi anoba executive committee amasung office bearer ge election tha sigi tarada Punjab ge Hotel Grand Galaxy da pangthokre election aduda Manipur ge mihut oina thakiba Naurem Boinaubu executive committee ge member oina khalakpada Pancake Slash Association of Manipur na ngamkhai leitana thagatpa ga loinena nungaiba phongdorokle Badminton sanaroi singna practice tawba matamda hena khudong sanaba Manipur Badminton Association na sinduna chingi amadi tampake Badminton Association singda walk court ngasi Imphal gi Dem College campus ta leiba Manipur Badminton Association MBA gi holda association asigi president Yunam Joy Kumar na sanaroi singda khusina kre polam sing yan thopagi thoram maduda sarugya kiba MBA gi president Yunam Joy Kumar na hairiba court sing asi amamamda chaurakna lupa lakh amarom gi oigani Sanabagi polam sing asi maroina sanaroi sing hena masek mangal thokna ba amadi makoi bu pungning thogat po ina yan thokpani haike Manipur sip objiki ki matang de last year so khoi senior da khoi na champion tab ni team champion khoi Manipur na lobuni ado junior gi level gi da player all india gi ranking da leiba yam na panam yauri ado haiba player mayam sum sing ju encourage to boina under 11 under 13 under kanoi 15 under 17 gi leiba player mayam sing ju moi Panda kano to academy da chakpa ngambana ngame ngamogdo Manipur da leba kamu singli su masigi sanabagi chumagi khudong chapse pinenabagi damta admai dong sinmane Housing asin nungtil da phone kiba Manipuri pause singa sige maru pa pa muk puni minase Kanglei Park ki meira sensitive area oriba Manipur da paumi singna Lori Todang si Yamna Chawi, Paumi Singi, Pension Senpum, Matamga Chanana, Hanganaba, Panagani, Birian. Digital transaction Tobana Lamdam Asida, corruption free Ohenbada, Atomating Oregani, Chiam. Manipur Press Club ta Organic Restaurantama, Chief Minister Nangasi Hangdokre. But who Manga Suba, Mabokumon Pangtokre, Miamna, Articles 371 in Matanga, the Piningai Oide, Chiam. Kangla Pau. Manipur gi missing dagi association masing na helam gani paumi sing thodang chawi paumi singbu thagat ningi biren PWD sing da haidok wafum ngak na chalu footpath sing khong thangpham leitre heroin amadi brown sugar mai thakre ka pa hum fare Godavari turel da hi laksin khibada sikhiba mi masing tarani thoi sure MP gi saugi phibam dong thiningai oire pauzel paumi sing na pau phongbada achumran hana thidolaga phongbiyu CM Engineer Singna Mathau Masak Khangna Quality Lena Thabak Tausi Journal Singh Nupi Macha Ma Sangoida Thauriyanuna Siramle Heroine Amadi Brown Sugar Mai Thaduna Manghankre Pandam Amzugi Nifutaruk Suba Mapokuman Pangthokre Paumi Singh Amadi Editor Singi Hai Singbakayana Manipurda Thoning da Thodo Thoktabani Chiam Art and Culture Department gi Makha da Laiba Secta Living Museum Miam gi Santi Pekpham Ole Saisa kya Manin Makha Tamna Lerami Habagi Kudam Oigadaba Polam Kya Museum Asida Lerami Objecti Udre Lekai Aroi bada Moroiba Paumu kana Fangbigani Corruption amadi data manipulation tawba thingnaba lengakna digitization da mai onsilapani haina Manipur gi Chief Minister Nongthomam Birena haikre Amzugi Nifutaruk Suba Mapokumon Thoram Pangthoktuna Mapan Suba Journalist Sports Meet Lisingani Taramapan gi Mana Mathum Yanthokre Paumi Singna State ki Mapanda Satpa Matamda Babanda Leinabagi Kudong Saba Pina Bhonaragani haina Chief Minister N Virena Phongokre Nauna Saba Loireba Tribal Walking Women's Hostel Chief Minister N Virena Sangaduna Miyamda Kusinakre Amadi Valley de River District Mari Asi Assam Lambi da Samnahana Bahonaragani haina Textile, Commerce and Industries and Power Minister TH Biswajin Phongokre Ngasi gyone di matang sida Manipuri Paulo jare Times of Manipur ge Manipuri Pau yang bir bising bamu kana krum jare
AIYF Manipur State Council na sinjaduna lamyanba luching purel hijam irawat ta tribute tawjaba kunmari suba state level jananeta hizam irawat saithai se changdamnaba pangthok jaragan category ani thokna khaidok chai junior amasung senior category form thajan bagi aroiba numit na 18 September 2019 date of competition 22nd September 2019 mafam na JN Manipur Dance Academy Imphal competition sigi form pampam na AIYF office irawat Bhavan Group Mahalteng Imphal manipuri gi sejak pa sing na form tang lobi duna asida upcoming singer singna